Manipur Lengaki Social Welfare Minister Heikham Dingo na Koutruk da Chatuna Kunja Singa Unakre. Koutruk da Ahenba State Force Thamnaba Hotnaragani HAINA Minister Dingo na Phongdokre. Segmai ACG MLA su oiriba Minister Dingo na ngase Koutruk da Chatuna ngarang Kuki Kulai Piber Singna drone dagi bomb thadaduna attack chatarakiba aduda Chaiteng Phanglaba Kunja Singa Unake. Khongchat aduda Minister Dingo na Koutruk miyangmi yaifanaba angamba thak honagani. Chief Minister gasu unaduna mafam asida Ahenba State Force athubada Thamnaba Hotnaragani HAINA Kunja Singda thajamuk pikhe. Loinana bomb thadarakpa aduna maram oiraga akai atoi nanglaba yumsing lengaki official sing thaduna mathau taba pumnamak athubada thabak oina paikhatnaba honagani hainasu Minister Dingo na phongdokhe. Khongchat aduda fumlo kairoida ngarang dagi nauna hangpa relief camp da changjafam loriba Koutruk piyam gasu Minister Dingo ka unakhe. Unaba aduda CRPF ke personnel singna kuki kulai paiba sing Thamnabagi mahut jing mathakta kakhalaktanaba mic sizinaduna laurakiba adugi pendaba kaya inmate singna thamkhe. Wafam sing adu taraba majong Minister Dingo na adugumba thawong adu amuk hana tawdanaba CRPF da khanghangani haibu wafam phongdokhe. Madugi majong Koutruk ta mathau tawriba State Force ke personnel singa su unaduna makhoi award apa sing su hangkhe. Maduga iroinana Minister Dingo gi mideng makhada Imphal West District ke SDO Lamsang timna relief material kaya su athubagi oina yohonke.